Mayol app. This program is powered by Mayol app. This Mayam Krumzari Impact News ki Manung Kkay Thokchom mayam taram noksari COVID-19 pandemic asna bara morakada mi basi he na wakal khalale kari toroga mapan thoktana natraga mi amaga unatana amaga thapna lenga kari tawba yagata ke haibatu technology amasung akogi mahusagi baraksida lainari ba mayam si pumnamak tasal khomjalaga kari tawba yagata ke haibatu hojik puthongna ragle masi baraksida muksu COVID-19 pandemic sina anoba mirol aduga hojik leri basari ba mirol sita Quite here, Sanaba Yaba, quite here in a palm, the scenery post, Karino Haragati, online have a way of from Sine, online the online class, Angang, Pickly Bagang, the Horga College, Tamiba, University of Mayam, so online class, Haidna, Mayama, Matamatan Kaido, online the Togan Mayama. Kanane na masigi matang sida lakanda masi online hawa famsi karai bang tu pusan ba ya gada ge have to matang to ni to masida online da swasti puja ifan thabana singba kaya ma tawbu re to ngasi sumani lagi phambakta online da luhongba haidana tongan ba yamna Manipuri top adum ai ba makhakna ngasi online da luhongba haidana lila makhak miyam da laliba September ki tarik 35 thangsa nimita akoi TV channel Impact TV ki channel simakta numidangi pung 3 amadi 10 da premier shoot kadori hariba lila si haukiba tha manga taruki mamangdagi hongna lila si miyam da puthonam sem sabani adumakpu tasengna COVID-19 pandemic na mar morga na miyam da phambak ta utput ki kudong sabdo laitab na mar morga TV channel asimak da unna ba sem sari loina na hariba online da luhongba haina mingthon ba lila asigi promotion gi khana zabaduni aduga hariba online da luhongba hariba lila asigi khana zabata yawbidi ba guest ing di hanada lila asigi script writer obiri ba sangnai ba ai ba ozar Ranjit Ningthouja ne amda ozar Ranjit pu tram noksari aduga ni subda lengsin biri ba guest lila asigi yam maroi ba character ama suari ba doloi na yamna tasengna yam tangla ba hai tari la losing martagi hek hobadagi la yorok patagi ngasi phawbada lila party amma dagi hena songthok songhin tawdri ba lila party ama da Peacemaker Artist Association hai lila party asimak ta lengra leiba sangnai ba adung la artist Yumnam Arun ni Yumnam Arun so online tang tara noksari aduga ahum suba guest oina chimiri ba hari ba online da luhongba hari la asigi Sideda akogi nupi character ama pubiri ba female artist Yumnam Milan ni Yumnam Milan so online tang taram noksari prong pu taram noksa boloi na han ba wafam si dila sigi puthok piri ba hai betare la si oina na mohona ba script writer so thang lobi boza Ranjit Ningthouja da thamjage Ranjit thamjaning si ahamda haisba mayamna su yengiba miyamna su yengba nungai na bagidam da hypnosis hai betare la si masat mogong si karmai to no tentakna ahamda za review Impact television bu yengbiri ba bhavok hai betare koi gidi punam ku khuramjari online da luhongba basi matam na porakpa wakhal amani aikoigi hojiki khunai ase pandemic na maram oiraga aikoida piri ba sekheng asi masi angakku phangna wai adubo pandemic asina aikoida akanba mongi sapu pirabasu art tawjari ba aikoina masibu challenge tawba pami maramdi aikoina khangi madudi pandemic asina mioi basi sololaga thong lonsilaga imungda sum leiba matamda aikoi hingduna lehaugadaba omor oibadi nati adubu ngasagi SOP eduna leiriba sigi chana kanglon sigi wangmada aikoina madugi haibe indabadona thurabadi maduna tholakadaba se ai khtanataba ai environment ai praja ai nungsireba ireicha punamaksida maduna maina wai tamna sam anaba si sum santokiduna awabu oigani haiba prithivigi Malayungi oiba ICMR kaina leriba Bharat ki leriba adugumlaba medical science na yadabana ekoi prajaga samnaba adugumlaba yamna powerful play ni art form ni leriba sumang ni laj toki
ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯋꯦꯕ ꯍꯥꯏꯕ ꯇꯥꯔꯦ ꯐꯥꯔꯁ ꯋꯦꯕꯇ ꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥ ꯂꯤꯂꯥꯀꯥꯁꯤ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯊꯣꯛꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨ ꯍꯨꯏꯊꯔꯛꯄꯗ ꯑꯩꯈꯣꯏꯅ ꯄꯤꯁꯃꯦꯀꯔ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯤꯂꯥ ꯑꯁꯤ ꯄꯨꯊꯣꯛꯈꯤꯕꯅꯤ ꯁꯤ ꯐꯥꯔꯁ ꯋꯦꯕ ꯂꯣꯏꯔꯛꯄꯒꯤ ꯑꯗꯨ ꯁꯦꯀꯦꯟ ꯋꯦꯕꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯔꯛꯁꯤꯗ ꯄꯨꯊꯣꯛꯆꯕ ꯂꯤꯂꯥꯅꯤ ꯂꯤꯂꯥ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯣꯏꯅ ꯍꯤꯡꯉꯛꯄ ꯑꯁꯤ ꯂꯤꯂꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯑꯣꯟꯂꯥꯏꯟ ꯑꯁꯤꯒꯤ ꯃꯁꯤꯒꯤ ꯀꯥꯟꯅꯔꯤꯕ ꯃꯦꯔꯤꯠ ꯑꯃꯗꯤ ꯗꯤꯃꯦꯔꯤꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯅꯩꯅꯍꯧꯕꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯤꯂꯥꯒꯤ ꯊꯧꯗꯥꯡꯁꯦ ꯂꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛ ꯑꯁꯦ ꯍꯥꯏꯕꯗꯤ ꯍꯦꯠ ꯑꯁꯦ ꯁꯥꯏꯟꯁꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯔꯒ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒꯤ ꯍꯥꯔꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯁꯤꯅ ꯑꯥꯔꯠꯅ ꯍꯦꯟꯅ ꯂꯧꯖꯕ ꯁꯥꯏꯟꯁ ꯑꯃꯗꯤ ꯑꯥꯔꯠ ꯑꯅꯤ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭रिꯇꯤ ꯑꯃ ꯂꯥꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄꯨꯔꯛꯂꯤꯕ ꯌꯥꯝꯅ ꯃꯥꯡ ꯊꯥꯕ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯂꯣꯟ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯒꯤ ꯃꯔꯤꯅ ꯁꯦꯝꯃꯤꯕ ꯂꯚ ꯀꯧꯕ ꯙꯔꯃ ꯔꯤꯂꯤꯖꯟ ꯑꯁꯦ ꯃꯥꯡꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯛꯀꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯄꯥꯔꯐꯦꯛ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯕ ꯁꯥꯏꯟꯁ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯑꯃꯨꯛꯇꯪ ꯐꯥꯗ ꯄꯨꯟꯊꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯔꯠ ꯍꯥꯏꯕꯗꯤ ꯑꯥꯔꯠꯀꯤ ꯃꯁꯛ ꯂꯧꯔꯤꯕ ꯍꯥꯔꯠ ꯑꯁꯤꯅ ꯀꯣꯛꯀꯤ ꯌꯥꯝꯅ ꯃꯥꯡ ꯊꯥꯕ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯈꯟꯊꯧ ꯅꯪꯒꯤ ꯅꯦꯆꯔ ꯅꯪꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯌꯥꯎꯗꯅ ꯅꯪꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯀꯧꯕ ꯑꯁꯦ ꯁꯣꯏꯗꯅ ꯃꯨꯠꯊꯠꯂꯛꯀꯅꯤ ꯃꯤꯑꯣꯏꯕꯕꯨ ꯔꯣꯕꯣꯠꯀꯤ ꯁꯣꯁꯥꯏꯇꯤ ꯑꯃꯅ ꯃꯨꯠꯊꯠꯂꯛꯄ ꯇꯥꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯅꯨꯡꯁꯤꯅꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯁꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯡꯈ꯭ꯔꯀꯥꯟꯗ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯈ꯭ꯔꯒꯅꯤ ꯔꯣꯕꯣꯠꯅ ꯃꯍꯨꯠ ꯁꯤꯜꯍꯧꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ AIꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯍꯧꯅꯕ ꯍꯣꯠꯅꯕ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥ ꯑꯃꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯐꯝꯗꯤ ꯐꯅ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯁꯨ ꯑꯣꯟꯂꯥꯏꯟꯗ ꯃꯦꯔꯤꯌꯦꯖ ꯁꯦꯔꯦꯃꯣꯅꯤ ꯇꯧꯕ ꯃꯇꯝꯗ ꯐꯣꯇꯣꯗ ꯂꯩ ꯍꯨꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯤ ꯄꯨꯊꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯍꯪꯅꯅꯕ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯂꯤꯂꯥꯅꯤ ꯑꯍꯥꯟꯕꯒꯤ ꯋꯥꯐꯝꯁꯦ ꯁ꯭ꯋꯥꯏ ꯁꯨꯝ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯤꯂꯥꯁꯤꯒꯤ ꯁꯤꯅꯣꯁꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤ ꯅꯦꯆꯔꯁꯤ ꯅꯝꯈꯥꯏꯔꯒ ꯆꯠꯄ ꯌꯥꯔꯣꯏꯗꯕ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜꯁꯤ ꯈꯨꯠꯁꯦꯝꯅ ꯄꯨꯝꯅꯃꯛꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗꯕ ꯅꯦꯆꯔꯁꯤ ꯌꯥꯎꯅ ꯆꯠꯄ ꯌꯥꯔꯣꯏꯗꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯛ ꯑꯃꯁꯨꯡ ꯊꯃꯣꯏꯒꯤ ꯑꯅꯤꯁꯤꯒꯤ ꯂꯪꯗꯥꯏꯗ ꯀꯔꯤꯅ ꯍꯦꯟꯅ ꯄꯨꯁꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯐꯤꯕꯝꯗꯨ ꯎꯠꯄ ꯑꯗꯨꯒꯨꯝꯂꯕ ꯁꯨꯃꯥꯡ ꯂꯤꯂꯥꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯁꯤꯒꯨꯝꯕ ꯃꯥꯁꯇꯔ ꯄꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕꯁꯤꯡꯁꯤ ꯌꯥꯝꯅ ꯃꯃꯥꯡꯗꯁꯨ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤ ꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯐꯝꯄꯥꯛ ꯂꯤꯂꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩ ꯑꯣꯖꯥ ꯑꯔꯨꯟꯗ ꯂꯥꯛꯆꯒꯦ ꯌꯨꯝꯅꯥꯝ ꯑꯔꯨꯟꯗ ꯑꯔꯨꯟꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀꯩꯗ ꯌꯦꯡꯖꯕ ꯃꯇꯝꯗꯁꯨ ꯑꯔꯨꯟꯒꯤꯁꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯑꯗꯨꯒꯨꯝꯂꯕ ꯁꯛꯇꯝ ꯂꯥꯡꯉꯤ ꯑꯗꯨꯕꯨ ꯂꯤꯂꯥꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯁꯤꯗꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯄꯨꯡ ꯑꯣꯏꯅꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯏꯗꯤ ꯄ꯭ꯔꯣꯃꯣꯁꯟ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯦꯡꯖꯔꯒ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯗ ꯑꯔꯨꯟꯅ ꯂꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯐꯥꯏꯅꯦꯜ ꯃꯌꯥꯝꯅꯗꯤ ꯈꯟꯅꯔꯝꯒꯅꯤ ꯑꯔꯨꯟꯅ ꯍꯦꯔꯣ ꯍꯥꯏꯗꯤ ꯃꯦꯟ ꯔꯣꯜ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯅ ꯄꯨꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏ ꯊꯥꯖꯕ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯊꯥꯖꯖꯩ ꯑꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯂꯤꯂꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯔꯨꯟꯅ ꯀꯔꯝꯕ ꯔꯣꯜꯅꯣ ꯁꯥꯕꯤꯔꯤꯕꯁꯦ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯒꯤ ꯂꯤꯂꯥꯁꯤ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕꯁꯦ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯑꯅꯧꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯐꯥꯁ ꯋꯦꯕꯀꯤ ꯍꯦꯛ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯣꯏꯅ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯑꯅꯧꯕ ꯑꯣꯏꯅ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯅ ꯄꯨꯊꯣꯛꯑꯦ ꯑꯗꯣ ꯂꯤꯂꯥꯗꯤ ꯆꯠꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯩꯉꯣꯟꯗ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯝꯅ ꯑꯇꯣꯞꯄ ꯀꯦꯔꯦꯛꯇꯔꯒ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯁꯥꯔꯛꯄ ꯀꯦꯔꯦꯛꯇꯔꯒ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁ ꯑꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯥꯏ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯤꯔꯁꯨ ꯌꯥꯕ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛꯇꯅꯤ ꯍꯥꯏꯗꯤ ꯂꯩꯔꯤꯕ ꯎ ꯄꯥꯝꯕꯤꯁꯤ ꯀꯩꯒꯨꯝꯕ ꯌꯥꯟꯕ ꯃꯇꯝꯗ ꯌꯥꯜꯂꯤꯕꯗꯨ ꯑꯩꯅ ꯇꯥꯟꯊꯣꯛꯑ ꯃꯇꯨꯡꯁꯤꯗ ꯌꯥꯜꯂꯤꯕ ꯎ ꯄꯥꯝꯕꯤꯗꯨ ꯀꯣꯜꯂꯒ ꯀꯞꯄ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯑꯩ ꯀꯦꯔꯦꯛꯇꯔꯁꯤꯗ ꯂꯧꯋꯦ ꯈꯤꯇꯪꯗꯤ ꯂꯨꯏ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯗꯣ
ꯑꯩꯅ ꯑꯣꯖꯥꯟꯖꯤꯠꯇ ꯍꯥꯏ ꯑꯣꯖꯥꯟꯖꯤꯠ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯥꯅ ꯐꯖꯅ ꯍꯥꯏ ꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯅꯪ ꯑꯅꯧꯕ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯁꯤ ꯁꯤꯗ ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟ ꯑꯃꯈꯛ ꯁꯦꯝꯁꯤ ꯍꯥꯏꯗꯤ ꯑꯅꯧꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯂꯥꯛꯀꯗꯧꯔꯤꯕ ꯍꯥꯏꯗꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯅꯪ ꯁ꯭ꯇ꯭ꯔꯣꯡ ꯀꯦꯔꯦꯛꯇꯔ ꯑꯃꯁꯤꯃꯇꯪꯗꯤ ꯁꯥꯔꯒ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯖꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯗꯤ ꯈꯜꯂꯤ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯅꯗꯤ ꯌꯦꯡꯗ꯭ꯔꯤ ꯑꯩ ꯀꯨꯝꯖꯔꯛꯄ ꯇꯥꯔꯒꯁꯨ ꯑꯗꯣ ꯍꯌꯦꯡ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒ ꯈꯪꯒꯅꯤ ꯀꯔꯤ ꯀꯦꯔꯦꯛꯇꯔꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯐꯥꯎꯔꯒ ꯑꯩ ꯇꯧꯖꯈꯤꯕꯅꯤ ꯏꯁꯥꯃꯛꯅꯁꯨ ꯌꯦꯡꯗ꯭ꯔꯤ ꯏꯁꯥꯃꯛꯅ ꯂꯤꯂꯥꯗꯨꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯃꯦꯟ ꯔꯣꯜ ꯑꯃ ꯂꯧꯔꯒꯁꯨ ꯃꯗꯨ ꯃꯌꯥꯝꯅ ꯚꯥꯕꯣꯛꯇ ꯁꯤꯟꯅꯖꯔꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨ ꯃꯁꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯇꯁꯦꯡꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯩꯅ ꯉꯝꯖꯕ ꯑꯩꯅ ꯍꯦꯛ ꯉꯝꯃꯤꯈꯩ ꯑꯦꯛ ꯇꯧꯔꯒ ꯃꯌꯥꯝꯅ ꯄꯦꯜꯍꯟꯅꯕ ꯍꯣꯠꯅꯕꯗꯨꯗꯤ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯃꯊꯧ ꯇꯥꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯖ ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯁ ꯇꯧꯗꯕ ꯍꯥꯏꯗꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯀꯅꯦꯅ ꯈꯜꯂꯤ ꯑꯔꯨꯟꯅ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯝꯅ ꯂꯧꯔꯛꯄ ꯔꯣꯜ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯅ ꯄꯨꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯒꯤ ꯑꯔꯨꯟꯒꯤ ꯋꯥꯐꯝꯁꯤ ꯌꯥꯝ ꯊꯥꯒꯠꯆꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩ ꯃꯤꯂꯟꯗ ꯌꯨꯝꯅꯥꯝ ꯃꯤꯂꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯃꯤꯂꯟꯒꯤꯁꯨ ꯌꯥꯝꯅ ꯃꯁꯤ ꯃꯦꯟ ꯔꯣꯜ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯇꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯎꯖꯩ ꯃꯤꯂꯟꯅ ꯂꯧꯕꯤꯔꯤꯕ ꯀꯦꯔꯦꯛꯇꯔ ꯔꯣꯜꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯃꯗꯨꯒꯤ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯗꯨꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯌꯦꯡꯕꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯅ ꯍꯟꯗꯛ ꯂꯧꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯅꯧꯕ ꯀꯦꯔꯦꯛꯇꯔ ꯑꯃ ꯑꯣꯏ ꯌꯥꯝ ꯆꯝꯖꯕꯤ ꯑꯗꯒꯤ ꯅꯤꯡꯈꯤꯕꯗ ꯑꯗꯨꯝ ꯍꯣꯡꯗꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯀꯦꯔꯦꯛꯇꯔꯅꯤ ꯑꯗꯣ ꯑꯣꯖꯥ ꯔꯟꯖꯤꯠꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯄꯤꯔꯛꯏ ꯑꯗꯣ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯄꯥꯝꯃꯤꯕ ꯑꯦꯛꯇꯤꯡ ꯑꯦꯛꯁꯟꯗꯣ ꯑꯩꯅ ꯂꯧꯈꯤꯕ꯭ꯔꯥ ꯌꯧꯈꯤꯕ꯭ꯔꯥ ꯌꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯏꯁꯥꯐꯥꯎ ꯈꯪꯖꯗ꯭ꯔꯤ ꯏꯁꯥꯁꯨ ꯂꯤꯂꯥꯁꯦ ꯌꯦꯡꯖꯗ꯭ꯔꯤ ꯃꯔꯝꯗꯤ ꯀꯣꯔꯣꯅꯥ ꯂꯥꯛꯈꯤꯕꯅ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯃꯇꯤꯡ ꯊꯣꯛꯅ ꯁꯥꯟꯅꯕ ꯉꯝꯕ ꯂꯤꯂꯥ ꯑꯃꯗꯤ ꯑꯣꯏꯈꯤꯗ꯭ꯔꯤ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯚ ꯇꯤꯚꯤꯗ ꯊꯥꯗꯣꯔꯛꯑꯀꯥꯟꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯕꯨ ꯈꯪꯃꯤꯟꯅꯕꯗꯨꯁꯨ ꯈꯪꯃꯤꯟꯅꯔꯅꯤ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯁꯝꯂꯞꯄ ꯍꯥꯏꯇꯥꯔꯦ ꯃꯤꯂꯟꯅ ꯂꯧꯕꯤꯔꯤꯕ ꯀꯦꯔꯦꯛꯇꯔ ꯂꯤꯂꯥꯁꯤꯗ ꯂꯧꯔꯤꯕ ꯔꯣꯜꯁꯤ ꯀꯔꯝꯕ ꯔꯣꯜꯅꯣ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯨ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯅꯤꯡꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤ ꯈꯟꯈꯤꯕ ꯋꯥꯈꯟꯗꯣ ꯍꯣꯡꯒꯟꯗꯕꯤ ꯃꯅꯦꯝꯕꯨ ꯃꯀꯨꯕꯣꯛ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯁꯦ ꯌꯥꯝ ꯅꯤꯡꯊꯤꯖꯅ ꯇꯧꯕꯤ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛꯀꯤ ꯔꯣꯜꯅꯤ ꯑꯣꯀꯦ ꯑꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯜꯆꯔꯕꯨ ꯌꯥꯝ ꯊꯥꯖꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯁꯦ ꯑꯗꯨꯒ ꯁꯣꯏꯗꯅꯁꯨ ꯍꯥꯏꯔꯤꯕ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 19 ꯁꯇꯔꯗꯦ ꯅꯨꯃꯤꯠꯇ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯨꯝꯇ ꯎꯠꯀꯅꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯑꯃꯁꯨꯡ 10ꯗ ꯔꯤꯄꯤꯠ ꯇꯦꯂꯤꯀꯥꯁ ꯑꯣꯏꯅ ꯑꯍꯥꯟꯕꯅ 8ꯇ ꯎꯠꯀꯅꯤ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯅꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯔꯟꯖꯤꯠꯇ ꯑꯃꯨꯛ ꯂꯥꯛꯆꯔꯝꯒꯦ ꯑꯣꯖꯥ ꯔꯟꯖꯤꯠꯅꯁꯨ ꯃꯗꯨꯒꯤ ꯂꯤꯂꯥꯒꯤ ꯁꯝꯂꯞꯄ ꯁꯤꯝꯅꯣꯁꯤꯁ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯑꯅꯤꯒꯤ ꯃꯨꯡꯅꯔꯛꯄ ꯂꯪꯗꯥꯏꯗ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯨꯊꯣꯛꯄ ꯇꯁꯦꯡꯅ ꯑꯣꯟꯂꯥꯏꯟ ꯍꯥꯏꯁꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛꯁꯤ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝꯅ ꯂꯣꯏꯅꯃꯛ ꯄꯨꯛꯅꯤꯡ ꯂꯨꯞꯄꯒ ꯂꯩꯅꯔꯤ ꯊꯝꯖꯔꯤꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯍꯨꯠꯆꯔꯤꯁꯤꯁꯨ ꯑꯣꯟꯂꯥꯏꯟꯒꯤ ꯈꯨꯠꯊꯥꯡꯗ ꯍꯨꯠꯆꯕꯅꯤꯅ ꯃꯁꯤ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯑꯃꯗ ꯆꯪꯈꯠꯂꯀꯥꯟꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕꯁꯤ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯀꯣꯏꯁꯟ ꯃꯥ ꯑꯃ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯊꯝꯕꯤꯔꯤ ꯇꯁꯦꯡꯅ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯃꯗꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯅꯤ ꯍꯥꯏꯕ ꯑꯁꯥꯁꯤ ꯂꯩꯔꯕ ꯑꯣꯖꯥꯒꯤ ꯊꯥꯖꯕꯗꯨꯅ ꯃꯥꯡꯗ ꯊꯝꯃꯀꯥꯟꯗ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯃꯅꯨꯡꯗ ꯃꯌꯥꯝꯗ ꯁꯣꯏꯗꯅ ꯎꯔꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯣꯖꯥ ꯔꯟꯖꯤꯠ ꯃꯁꯤꯒꯤ ꯁꯦꯝꯒꯠꯂꯛꯄ ꯀꯦꯔꯦꯛꯇꯔ ꯁꯦꯝꯒꯠꯂꯛꯄ ꯂꯤꯂꯥꯒꯤ ꯄ꯭ꯂꯣꯠ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯃꯁꯤꯗ ꯀꯦꯔꯦꯛꯇꯔ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯗ ꯉꯁꯥꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯑꯥꯔꯇꯤꯁ ꯑꯅꯤꯅꯁꯨ ꯍꯥꯏꯕꯤꯔꯤꯕ ꯑꯣꯖꯥꯅ ꯄꯤꯕ ꯀꯦꯔꯦꯛꯇꯔꯗꯨ ꯉꯝꯅꯅꯕ ꯄꯨꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯗꯤ ꯃꯁꯤꯅ ꯁꯥꯕꯗ ꯃꯥꯏ ꯄꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯉꯁꯤꯅ ꯃꯁꯤꯗ ꯇꯧꯕ ꯄꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯣꯖꯥ ꯔꯟꯖꯤꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯛꯄꯅꯤ ꯈꯜꯂꯤ ꯑꯗꯨꯋꯥꯏ ꯃꯇꯝꯗ ꯀꯦꯔꯦꯛꯇꯔ ꯌꯦꯟꯊꯣꯛꯄꯒꯤ ꯆꯥꯟꯅꯕ ꯀꯦꯔꯦꯛꯇꯔ ꯌꯦꯟꯊꯣꯛꯄꯒꯤ ꯃꯇꯥꯡꯗꯗꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯀꯔꯝꯍꯥꯏꯅ ꯊꯝꯕꯤ ꯃꯁꯤꯗ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯤꯗ ꯌꯦꯡꯉꯒ ꯂꯤꯂꯥꯁꯦ ꯁꯦꯝꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯔꯝꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯏꯠꯁꯦꯜꯐ ꯑꯦꯛꯇꯔꯁ ꯄ꯭ꯂꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯐꯕ ꯑꯦꯛꯇꯔꯗꯨꯅ ꯑꯦꯛ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯐꯅꯌꯥꯝꯅ ꯐꯕ ꯁ꯭ꯇꯣꯔꯤ ꯅꯠꯇ꯭ꯔꯒꯅ ꯊꯤꯝ ꯑꯣꯏꯔꯕꯁꯨ ꯃꯥꯏ ꯄꯥꯛꯀꯟꯗꯦ ꯉꯁꯤꯐꯥꯎꯒꯤ ꯏꯇꯤꯍꯥꯁꯇ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯥꯁꯇꯔ ꯄꯤꯁ ꯑꯣꯏꯕ ꯂꯤꯂꯥꯁꯤꯡ ꯑꯁꯦ ꯗꯣꯜꯗꯨꯗ ꯌꯥꯎꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯉꯥꯎꯕ ꯃꯥꯜꯂꯒꯅ ꯑꯉꯥꯎꯕꯒꯤ ꯔꯣꯜ ꯑꯃ ꯍꯦꯛ ꯄꯤꯕ ꯑꯉꯥꯎꯕꯅ ꯀꯔꯤ ꯉꯥꯡꯅꯒꯦ ꯑꯗꯒꯤ ꯑꯐꯩꯕꯅ ꯀꯔꯤ ꯉꯥꯡꯅꯒꯦ ꯃꯗꯨꯗ ꯃꯥꯒꯤ ꯄꯛꯆꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯗ ꯃꯗꯨꯅ ꯄꯥꯇ꯭ꯔ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯍꯥꯞꯄ ꯉꯥꯛꯇꯅꯤ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕꯁꯤ ꯁꯣꯏꯗꯅ ꯃꯤꯌꯥꯝꯅ ꯄꯥꯝꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯆꯥꯎꯅ ꯂꯩ
impact ki platform da aikoina lila asi utpa phangani khanbagi miyam da uhonba phanglagani khanbagi nuai basi lila ijariba ama oina adagi lila sanabiriba lila party adugi kangbu adugi thamoi dugi su mahut sinjaraga onthokna nuai ba phawi maramdi aikoina lila si utham leitadana akogi isa ka se pu ure hareraga akogi isa adudi mingonda lena janingba isa se yengba yadaba makhalgi haibadi onthokna utpa yadraba adigi mai masaktu urakanda mioi basina ka kigi toba isa ama pokpugi type mang adraina koje mi pai le rurabani adu ngasidi impact television na masigi platform ma sumang lilagi premier tobham platform ma leire aduna takpirapa maduda aikoina miyam je yengbiu sini soidana nungai gani aikoi gidi tobham thokpa thabak aikoina lila ibam thokpa igre actor singna sanbam thokpa sanagre performance tawgre everything tawgre adubu aikoina ngasi taba phangdribasidi lila he puthokpada aikoina ngaijekiba khubaki makhol tadriyeba khubaki makhol je television gi mamangda amuktang khubiyu maramdi aikoina puthokchariba lila ase matamga chap chanaba adugumlaba lila amane bharat ki prime minister na tongan ba state ki boundary da magi construction matamda batam ama napperaga inauguration tawba natragana madubu open tawbada online gi mating na tawpagi pau tai amasung madu mai pakna karigumba kaya tu yaudana aikoina chathei amasung ngasigi mahairoi sing online da class story online gi punsi ama mioi sing gi marakta aikoina mahau tangba ngame loinana aikoina karigumba support ama chaning matamda natragana hije lighting ama setting matamda online da loina tawri asmai tawduna tawriba online gi culture ama establish tawriba ngasi society asida sumang nilana online haibase masigi platform masigi merit amadi demerit se naina jabane haba mase naina base yahogdaba taragadi online gi service se loina ma pumsum hek chumabra haibase adomda khanba kangbu na dum khanghini online gi service se yamna chumba makti nate na khanba kangbu su adum leramgane ba nainaraga yengminaba taeba khudam oina mapal lamda aibadi aikogi wari se tentakna panjarabada akogi lamdam sida poksaba larik laisu ningthina hairaba mioi kaya naha kaya akogi younger generation kaya tongan ba outside India da mahita murakanda makoigi akogi entrepreneur oiba makogi naha singdugi oiba apunba MLM haibatare multi leveling marketing gi naong nata da makoigi hingjanabagi chaukhotnabagi technology de yumpham oiba tongan ba chaukhotnaba leibak singi technology do aikogi raw material asiga punsinare hareraga productivity amakha production putho akanda import toba export toba aduga makhoirungi foreign gi potna aikoida sinabada kanabana import toba asigumba system asina GDP bauda bharat ki lejari ba hujiki gross kanusi magi GDP ase gross domestic product ase masi Manipur gi oina ka se yamna wangna aduki mati mi khuding ma se asigi larik hairaba naha sing ase makoi pandam da kari hain khalle millionaire oidaba yade ba khoisi adu sarkar gi makha da pay system da hingba punsi adudi yararoi haiba se lila sina hai amasu makoina haeba aikoina mioibana khwaidagi tanba ngambase sensu mayam ama nongmada tanba yai pungda tanba yaiba aduga mingcha su tangiba yaiba aduga sana su tangiba yaiba khudingmakti tanba yai adugu mioibana tanba yadaba pot ama kha khwaidi tangba ama kha leiyena lilasina haeba madudi karino haikanda matamjine matamdi nongmada pung kun mari hachidagi hena tanba yararoi heba paujin se online da luhongba haribasina pi masina maram orakanda officer aduna magi clerk id magi accountant aduga luhongna bagi sillangjaba potneba sillang langi marap aduda makogi kari haini international expo haiba tarene lalon bagi chauraba expo makha atopa leibakta bharat ki wangmada invite torokpaneba hujiki managing director se adu magi luhongbadi hayeng neba adu manga si invite toreba
ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯑꯦꯛꯁꯄꯣ ꯑꯗꯨ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯄꯨꯊꯣꯛꯍꯧꯒꯗꯕꯗꯣ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕ ꯑꯃꯈꯛꯅ ꯃꯥꯒꯤ ꯑꯆꯧꯕ ꯃꯤꯂꯤꯌꯟ ꯀꯌꯥꯒꯤ ꯇ꯭ꯔꯤꯂꯤꯌꯟ ꯀꯌꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯕꯤꯖꯤꯅꯦꯁꯀꯤ ꯕꯦꯅꯤꯐꯤꯠ ꯑꯃ ꯐꯪꯒꯗꯕꯁꯦ ꯃꯥꯡꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯥꯡꯖꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯦꯛꯁꯄꯣ ꯑꯗꯨ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯔꯃꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯅꯕ ꯅꯨꯃꯤꯠ ꯑꯁꯦ ꯇꯦꯛꯈꯤꯕ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯂꯩꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯍꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯈꯜꯅ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯂꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯦꯛꯁꯄꯣꯁꯨ ꯌꯥꯎꯕ ꯑꯗꯨꯒ ꯂꯨꯍꯣꯡꯕꯁꯨ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯌꯥꯅꯕꯗ ꯍꯣꯡꯉꯨꯕꯒꯤ ꯋꯥꯅꯦꯕ ꯃꯗꯨꯅ ꯀꯥꯏꯊꯔꯛꯏꯕꯗꯤ ꯄꯣꯁ ꯃꯦꯔꯦꯖ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯑꯗꯨꯗ ꯀꯥ ꯐꯂꯥꯡ ꯃꯔꯤꯅ ꯈꯥꯖꯤꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯦꯀꯥꯎꯟꯇꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯎꯁ ꯋꯥꯏꯐꯀꯤ ꯃꯤꯡꯊꯣꯟ ꯐꯪꯉꯒ ꯐꯛꯂꯥꯡ ꯃꯔꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗꯣ ꯀꯩꯗꯧꯉꯩꯐꯥꯎ ꯉꯥꯏꯈꯤꯒꯗꯧꯕꯅꯣ ꯃꯄꯨꯔꯣꯏꯕꯗꯣ ꯉꯥꯏꯕ ꯉꯝꯈꯤꯒꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯅ ꯃꯥꯅ ꯍꯪꯉꯛꯄ ꯋꯥꯐꯝꯅꯦꯕ ꯐꯣꯇꯣꯗ ꯂꯩ ꯍꯨꯛꯄꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯂꯥꯛꯄ ꯌꯥꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯪꯅꯦꯕ ꯁ꯭ꯋꯥꯏꯐꯥꯎ ꯊꯝꯖꯒꯦ ꯃꯤꯌꯥꯝ ꯇꯥꯕꯤꯌꯨ ꯏꯝꯄꯦꯛꯇ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯃꯁꯤꯒꯤ ꯂꯤꯂꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯔꯣꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯕꯤꯁꯦꯁ ꯍꯨꯏꯔꯦꯝ ꯃꯤꯂꯟ ꯔꯣꯁꯟ ꯗꯤꯞꯁꯟ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯨꯄꯤ ꯀꯦꯔꯦꯛꯇꯔ ꯄꯨꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯀꯦꯔꯦꯛꯇꯔꯗ ꯍꯦꯅꯔꯤ ꯑꯔꯨꯟ ꯂꯥꯏꯕꯇꯣꯝꯕꯤ ꯏꯕꯣꯍꯟꯕꯤ ꯑꯃꯗꯤ ꯁꯟꯇꯣꯁꯅꯤ ꯁꯤ ꯆꯤꯊꯔꯒ ꯅꯥꯟꯊꯕ ꯌꯥꯎꯔꯁꯨ ꯖꯥꯔꯟꯁꯤꯗ ꯃꯦꯀꯞ ꯇꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯗ ꯑꯩꯅ ꯈꯪꯖꯕꯗ ꯁꯤꯃꯗꯤ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩ ꯍꯥꯏꯕꯤꯌꯨ ꯆꯨꯝꯃꯤꯀꯣ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯔꯤ ꯆꯤꯊꯗꯦ ꯆꯨꯝꯃꯤ ꯑꯣꯀꯦ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯤꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯄ ꯍꯥꯏꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯁ꯭ꯇꯦꯖꯇ ꯎꯠꯄꯅꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯇꯣꯉꯥꯟꯕ ꯕꯦꯛ ꯁ꯭ꯇꯦꯖ ꯑꯥꯔꯇꯤꯁꯁꯤꯡ ꯕꯥꯁꯤ ꯈꯣꯡꯕ ꯗ꯭ꯔꯝ ꯇꯕ꯭ꯂꯥꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯎꯟ ꯄꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛꯅ ꯁꯨꯞꯆꯜꯂꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯕ ꯕꯦꯛ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯁꯨ ꯃꯗꯨꯒꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕꯅꯤ ꯑꯩꯈꯣꯏꯅ ꯄꯟꯖꯕ ꯉꯝꯗ꯭रे ꯇꯁꯦꯡꯕꯗꯤ ꯍꯌꯦꯡ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯄ ꯃꯇꯝꯗ ꯇꯁꯦꯡꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯂꯣꯏꯅꯃꯛ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯗ꯭ꯔꯝꯅ ꯀꯅꯥꯅ ꯄꯥꯏꯕꯅꯣ ꯄꯨꯡ ꯀꯅꯥꯅ ꯌꯩꯕꯅꯣ ꯑꯗꯨ ꯂꯤꯂꯥꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨ ꯁꯣꯏꯗꯅ ꯎꯒꯅꯤ ꯑꯩ ꯃꯤꯂꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯝꯒꯦ ꯃꯤꯂꯟꯗ ꯂꯥꯛꯆꯒꯦ ꯑꯩ ꯀꯣꯏꯁꯟꯗꯤ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔ ꯇꯁꯦꯡꯅ ꯃꯤꯂꯟꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯑꯃ ꯑꯗꯣ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯔꯣꯜꯁꯤ ꯃꯤꯂꯟꯅ ꯂꯧꯕꯤꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯉꯤꯁꯤꯁꯨ ꯃꯤꯂꯟꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯣꯖꯥ ꯔꯟꯖꯤꯠꯀꯤ ꯋꯥꯔꯤꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯋꯥꯏ ꯀꯔꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯑꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯀꯦꯔꯦꯛꯇꯔꯁꯤ ꯂꯨꯝꯅ ꯂꯥꯛꯀꯗꯧꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯟꯗ ꯂꯥꯛꯀꯗꯣꯏꯁꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯎꯅꯔꯤꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗ ꯃꯦꯟ ꯔꯣꯜ ꯑꯣꯏꯅ ꯎꯅꯔꯤꯕꯁꯤ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯨꯟ ꯉꯁꯤ ꯌꯥꯎꯕꯤꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕꯤꯔꯤꯕ ꯑꯔꯨꯟ ꯌꯨꯝꯅꯥꯝꯗꯅꯤ ꯃꯌꯥꯝꯅ ꯎꯔꯤꯁꯦ ꯑꯔꯨꯟꯁꯦ ꯁꯣꯏꯗꯅ ꯃꯁꯤ ꯃꯤꯂꯟꯒꯤ ꯑꯔꯨꯟꯒ ꯄꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯟꯂꯥꯏꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯈꯪꯅꯗꯕ ꯃꯤꯟꯁ ꯑꯔꯨꯟ ꯅꯠꯇꯕ ꯑꯔꯨꯟꯅꯦꯅ ꯈꯟꯖꯕꯅꯤ ꯃꯌꯥꯝꯅꯗꯤ ꯍꯦꯅꯔꯤ ꯑꯣꯏꯔꯒꯗꯧꯕ ꯃꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯃꯗꯨꯒꯤ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯏꯈꯠꯂꯛꯄ ꯁꯥꯒꯠꯂꯛꯄ ꯃꯁꯛꯁꯤꯗ ꯁꯤꯗꯩꯗ ꯍꯦꯔꯣꯏꯅꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯑꯅꯤ ꯊꯦꯡꯅꯛꯀꯗꯧꯔꯤꯕꯅꯤ ꯑꯍꯥꯟꯕꯅ ꯍꯦꯅꯔꯤꯒ ꯅꯦꯛꯁ ꯑꯔꯨꯟꯒ ꯊꯦꯡꯅꯔ ꯁ꯭ꯋꯥꯏꯗ ꯋꯥꯈꯜꯁꯤꯗ ꯃꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯊꯦꯡꯅꯕꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯒꯦ ꯀꯦꯔꯦꯛꯇꯔꯁꯤ ꯌꯥꯝ ꯂꯨꯏꯌꯦ ꯍꯥꯏꯕꯗꯤ ꯑꯦꯛꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯒꯤ ꯗꯥꯔꯨꯟꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃꯈꯛꯅꯦꯕ ꯑꯗꯒꯤ ꯍꯦꯅꯔꯤꯁꯤꯅ ꯑꯩꯒ ꯂꯨꯍꯣꯡꯉꯕ ꯃꯗꯨꯁꯨ ꯐꯣꯇꯣꯗ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯉꯕ ꯅꯨꯄꯥ ꯑꯃ ꯑꯗꯩ ꯀꯦꯔꯦꯛꯇꯔꯁꯦ ꯀꯃꯥꯏꯅ ꯂꯧꯒꯗꯒꯦꯅ ꯁꯨꯝ ꯍꯪꯀꯥꯟꯗ ꯑꯩ ꯑꯣꯖꯥꯁꯤꯡꯗ ꯑꯗꯨꯝ ꯍꯪꯖꯩ ꯑꯣꯖꯥ ꯑꯩꯒꯤ ꯔꯣꯜꯁꯦ ꯁꯤꯅꯤ ꯑꯗꯣ ꯑꯩꯒꯤ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯩ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯔꯣꯜꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯎꯅꯤ ꯑꯗꯩ ꯀꯔꯤ ꯔꯣꯜꯅꯣ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯝ ꯍꯪꯖꯩ ꯑꯗꯨꯒ ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯑꯗꯒꯤ ꯑꯩꯁꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯤꯂꯥꯁꯦ ꯇꯝꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯒꯤ ꯊꯕꯛꯀꯤꯁꯨ ꯑꯗꯒꯤ ꯂꯤꯂꯥꯁꯤꯁꯨ ꯄꯥꯝꯖꯕ ꯀꯧꯕꯅꯤꯅ ꯊꯥꯗꯣꯛꯅꯤꯡꯗꯕ ꯑꯗꯨꯗꯨꯅ ꯑꯩ ꯌꯥꯝ ꯋꯥꯈꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯔꯟꯖꯤꯠꯅꯗꯤ ꯌꯥꯝ ꯐꯖꯕ ꯀꯦꯔꯦꯛꯇꯔꯅꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯁꯦ ꯐꯖꯩ ꯌꯥꯝꯅ ꯑꯗꯨ ꯑꯩꯅ ꯍꯣꯠꯅꯕꯗꯣ ꯈꯔꯗꯤ ꯋꯥꯠꯂꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯃꯇꯝꯁꯨ ꯐꯪꯈꯤꯗꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯥꯗ ꯑꯩ
ꯇꯧꯖꯈꯤꯕꯅꯤ yes honabudi honabadi adubu aduda tonganba mamangda leirakpa haitare mamangda su khoi kainona milan na sabi bada yamna mantri gi nupi role ga lawbur matam da lei konbagi role ga se de yam paksagi bani haitare amaromda adaida paksaba ozaran sin thabi bu sai paksabagi haitare character duna natraga patra du da khoin hapsen bani ai bana hapsen bani haibani character du gi mapan tang bani artist du gi mapan tang bani haiwa pham du ozaran sin puthok kharba du lila gi su masat oina lakpa adaida dani akoina akoi milan da thamjaning si sagi character du purakna bu khona bada thingna ba wa nungai haitare maduda ozaran sit oi ndaga oza masigi direction pbd ba haitare lamjin lamtak bo zan nila jaja kuman haiba oi male oza nila lamjin lamtak pasita haitare hana gi atop lila sing taki handa kisna special oina kari hona ba sing yaw ba sing duni kari hen hona ba leibra awa nungai duni tang thambi ba haijari awa hen ba amkhang yawe aina luhong matungda luhong matungda darun sigo unaga doba unaba sinang khagyawe ba mastai sta acting se kamaina tawdoino haiba se ai to adugi matang da ai yam wai modu adu matang da yes habi makasa tabi ado ai hange darun hoi yo zaran jo to ada sik mai tawduno dialogue sina kamai hai duno ai ko ngahore do za sina tapi to din makhapo na ai adudi ai angam batha ai tawzaki si okay milan da milan da kam ka thamjan bse tasena lilagi tamham da nataga rehearsal da nataba tongan ba yum da natraga to pham da isai than da lila si pangkhat sa ba isai than da tamjab ga di yaw da ba masigi character si oina mo na ai yum da dum yum da tawzai itom da to kana mingchen ma ga to kamai to Mingsam mamangda tawe de mingsam mamangda natraga kasu ai tumbada oro phambada oro ai dialogue se kamai to nga phajani da ai kamai to acting se kamai to ni sugumba mayam ma honna je okay yamna special oina haitare harin sol mayam na tawna badagi hen batog haitar di mayam na parikha thanam do pass to gen har gadi la to lyric si cham na ba tare khara hena magwana division wana page haida phauge hai taragadi hena hona bad bathok tari hena hona ra kadai laje hona bagi mami du tai milan amasung ai mathangi round dai tar break in matung da di khoi ai keno da arun da mu lak sakdi ready to biu ai arun da su lak sakdi music se milan gi wafam se dai khoi khangjari badi artist sing na hai ba rehearsal gi platform adu lagi platform tu kakta natana tongan ba tumba dagi horaga saba thakpa in any condition environment sida makhana lagi mutu sagasara ga la si mai para na bege dona ba khongthang do lai hai ba pham side ko ngasigi manung hunnagi hai ba koi online da luhongba hai ba lila sigi premier su utringa da promotion miyam da hena khangna na bege da paksana khangna tawzari ba sing sida koi na milana thambir ko afum khara sida koi khangjan mangam jare thagasari matang jam teta break mo so ke break matang da koi jam thanan jare ke impact ni su miyeng ta don lebiu Alpha BCI Memorial Academy. Registration for some vacant seats in Class 11 Science and Arts is extended till second week of September. Alpha BCI Memorial Academy is a school where you can see people from around the nation. You will have the opportunity to experience things you have never experienced before. We have highly skilled teachers and a comfortable environment that doesn't pressure but eases the mind of students to help them into their future careers. For more details, please contact Alpha BCI Memorial Academy. Is serving education. Thangmeban phone number 9863016217. Impact TV kumnong norog Impact TV Premier Channel da online da Luhongba hari usmang kumayase September tara ni pan ginumidang pung tarama di September tara mapan ginumidang warang pung ahum tam matam da so repeat telecast to jagani adom madom gi LCO sing da lupan ni Fu TV daga subscribe to view Premier so ase Google Play Store gi khuthang da Impact TV app download to bir gamiyang tabi basu yagani September tara ni pan ginumidang warang pung taret sung soy da khudol tam jeragani online da Luhongba. break betul maya mau bukan teram nok seri Manung hunna thamjari bisa online da luhongba Manung husari bisa online da husari ne duga hari ba online da Manung husari bisa akoi hulli bisa laliba September tarik 19 da thangsa numita Impact TV gi khuthang da premier show ko doriba oja Ranjit Ningthouja na iba oja duga
lamjin lam takpana nilisa kumanna lamjin lam takpadu na online da luhongba hariba sumani la sike pramoduni aduga breaking matung se ai artist Yumnam Arunda thamjage Marina Arun Sung Sahabi character ama yamna tasena environment nusiba environmental officer ama adun character puraga sali adubu masida nusiba si u kaktat kraba u ma phawban nusiba kola kapsaba ngaba adugum laba character ama sari haibadu mayek seng thambi kraba sikitungda aikoina mayamna natraga akoigi nasigi promosi mari leina koi khangjaring masi arungi especially tokan ba mamang da lakhipa lilage platforms da arungi characters sing loina ma puraga lakhiba ngatani any Saba Matamda, Lower Matamda, Adubu, Swashida, Tasena, Ozarazina, Tamaiba, Arun Hariba Misaks, the Tamaiba character, environment officer Ama, Sided Purakna Honariba, Masajita, Saya in Milan, Tamza Mina, especially Lilagi Pampak Kaktanata, Tonga, Karai, the no Natraga, Mang the Natraga Dream Saba Taputari Lagi, Sigumbasingi, Soina Tambira, when especially Sidda, Kari in a Karamba. Karam hona balay masigi matang mai pan hona bada hen hona ba kari kai arun ai se handaki online da luhongba lila se masigi tamakpa horpa haija batare masi aina any script pa matam da ai se ai yam nganna pai aduga nganna ai se pung 3:30 mari aduga kitang thieng da pung 5 daina pung 3 pung ama khatang pa da dum kokse dum hanjalle Ari ka atik pa mapamgumba kum kano taw yamna lang da bako ithanda oina parga madugi nungai ba dum pau thanda dum nokcha ba ithanda nung kapsa ba adu onda chu yam nungai bum pawi sigi lila gi characters da aisum sarkan masi characters yam sum na sale masi asaw wasdi ta sena hai matam da mana pamjada ba hai tare ne environment pu kanana ba gi da hona ba da maduda disturbance ba yam pirak ko do madu mana thengna bogi da makta sinba character makta ne magi se kwai chawgan mane mina ju ura kan da chawu yam malam gane ba haidi punna yenga kan da lila sigi mapung mo oina yenga matam da ai su khalla kan da ozan sin pi character se environment officer ne aina tum hogala pa timing je akoi gi pung 3:30 mari je he aina hogala ga script pai yam sik na hai tare kana mo pin drop silent level timing da Nungdin gumba kay nung amok pate ay nungdang ahing pai script se adu dana kok se ta sangi punga makadang pa da dum sinna humari dum ne ta phadoyo ai ko adu bo arun mamang gi lila sing de dia maina ahing de hawgal ga script kumba pa ba ga di lai gra pra kamai to we handaki to pra ahan ba akoi ozaran jing thojana sina atopam di oye ko akoi gi restafian hai ba lila se adu gi matam da 2005 ta Maduda ahingda natabida hai tare oza vision and direction piu matam badi madudi sing da satana taro windrogi singam lay aina hujik lay belang thwan se sigi sa hujik pudi loi ta khai gra simagi pham khaklei sida satlaga ekta loud no vocal je taro win na tawraga puraga sale mai pham da rest of je mana mama sabni aina masa sai adugi madugi matam da maduda di khoigi kari haiduna lila se ekoina character ji ka hena kano di to na ta ba koi by heart to gan ozana tapirak po potu da sum matam dugi hai tare ne ahan ba hawlo ko ni ai ta yam thawai yam yawja ba hai tare matam da ahan geina su mating yam panghi adi matam da actor sing the loud na actor aroi bidani matam da ko konara ko du hai jari ba ado hojik ta sum experience hai je batare masi ai ne yam egoistic natte masi di experience ni seng hai jar matam da hojik ta na lila gi character se thaklauna khangtong matam sida mana kari hairakpa adai aina si hai matam dana adai di mana si khumappa smai to wana ai gi kok sida hanjala kan thuna dum phagi hai tare thaina dongno na tawi ai thaina do ozana nang sida kap kadabni sigi area sida nang ti khut thingdamni adu to godamni mayam matam de hek haurakpada hai ta 2004 dei lila yakpani 5 foki 6 5 foki area je oza sing na tak pa hai tare nang na sida thilu sida kap kadam si to adugi area ai matam du da adu matam du da di yam struggle yam na toroki yam lau khong dana dialogue chi kang khotna to gi ba ado yum da lai matam da lamai dong di yum lai mana ahalaman lai ni moi mang di ikai ba ai script pa ai si lang kwan de thanda lai kan se sham loneliness pudi oi but adu oi ba tara ga su ai koi is free oina
free ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯍꯤꯡꯁꯤꯗ ꯇꯛꯂꯥꯎ ꯍꯧꯒꯠꯂꯀꯥꯟꯗ ꯏꯊꯟꯗ ꯊꯣꯡ ꯂꯣꯟꯖꯜꯂꯅꯤ ꯊꯣꯡ ꯂꯣꯟꯖꯜꯂꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯄꯥꯗꯣꯏꯅꯤ ꯃꯩꯁꯤ ꯉꯥꯟꯅ ꯊꯥꯜꯂꯒ ꯄꯥꯔꯒ ꯈꯣꯡ ꯅꯨꯡ ꯆꯠꯇꯣꯏꯅꯤ ꯁꯣꯝ ꯅꯨꯡ ꯆꯠꯄ ꯁꯣꯝ ꯆꯠꯄ ꯁꯨꯃꯥꯏꯅ ꯆꯠꯄ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯐꯥꯈꯤ ꯑꯗꯨꯒ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯊꯣꯛꯑꯒ ꯑꯗꯨꯝ ꯂꯤꯂꯥ ꯇꯝꯕ ꯆꯠꯄ ꯑꯗꯨꯗꯗꯤ ꯀꯣꯛꯁꯤ ꯑꯗꯨꯝ ꯕꯥꯛ ꯂꯥꯎꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯍꯣꯠꯅꯔꯛꯈꯤꯕꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯖꯁꯤꯐꯥꯎ ꯌꯧꯕ ꯉꯝꯃꯛꯄꯅꯤ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯦꯔꯦꯛꯇꯔꯁꯤ ꯑꯣꯖꯥ ꯔꯟꯖꯤꯠꯅ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯀꯦꯔꯦꯛꯇꯔ ꯑꯃꯈꯛꯇꯪ ꯄꯤ ꯃꯁꯤꯗꯤ ꯍꯌꯦꯡ ꯕꯥꯕꯣꯛꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁꯤꯡꯅ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯄꯦꯟꯗꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯤꯂꯥꯁꯤ ꯑꯅꯤꯔꯛ ꯈꯛꯇꯪ ꯁꯥꯟꯅꯕꯅꯤ ꯑꯅꯤꯔꯛ ꯈꯛꯇꯪꯗꯤ ꯑꯍꯥꯟꯕ ꯎꯠꯄ ꯃꯇꯝꯁꯤꯗ ꯐꯖꯅ ꯁꯥꯟꯅꯈ꯭रे ꯁꯦꯀꯦꯟ ꯇꯥꯏꯝ ꯎꯠꯄ ꯃꯇꯝꯁꯤꯗ ꯂꯤꯂꯥꯁꯤ ꯃꯌꯥꯏꯗꯒꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯄꯜꯂꯦꯟꯗ ꯂꯤꯂꯥ ꯁꯥꯟꯅꯕ ꯆꯠꯂꯤ ꯄꯜꯂꯦꯟꯗ ꯂꯤꯂꯥ ꯁꯥꯟꯅ ꯆꯠ ꯃꯇꯝꯁꯤꯗ ꯂꯤꯂꯥꯁꯦ ꯇꯧꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏ ꯑꯗꯩ ꯃꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤꯈꯩꯅ ꯑꯩꯈꯣꯏꯅ ꯉꯥꯛꯑꯅꯤ ꯅꯣꯏ ꯂꯤꯂꯥ ꯇꯧꯒꯗꯕꯅꯤ ꯁꯤꯅꯦꯕ ꯂꯤꯂꯥ ꯇꯧꯔꯦ ꯑꯗꯨꯒ ꯍꯦꯛꯇ ꯂꯤꯂꯥ ꯁꯤꯜ ꯑꯍꯨꯝꯁꯤꯗꯒꯤ ꯍꯧꯔꯒ ꯍꯦꯛꯇ ꯄꯨꯂꯤꯁꯁꯦ ꯂꯥꯛꯑꯒ ꯂꯤꯂꯥ ꯂꯣꯏꯁꯜꯂꯣ ꯇꯧꯔꯦ ꯑꯗꯨꯒ ꯂꯤꯂꯥ ꯃꯌꯥꯏ ꯈꯤꯇꯪ ꯍꯦꯟꯖꯜꯂꯛꯄ ꯇꯥꯏꯃꯤꯡ ꯁꯤꯟ ꯑꯍꯨꯝꯈꯛ ꯋꯥꯠꯂꯤꯉꯩꯁꯤda ꯑꯗꯨꯒ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯒ ꯅꯣꯏ ꯂꯤꯂꯥꯁꯦ ꯇꯨꯀꯠꯅ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯇꯧꯔꯒ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯑꯁ ꯁꯥ ꯂꯥꯟ ꯊꯣꯛꯅꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯤꯂꯥ ꯑꯅꯤꯈꯛꯇꯪ ꯎꯠꯈꯤ ꯑꯗꯨꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯆꯤꯟꯗ खितंग तोंब वाटपा अदैदी हेना अखोगी प्रैक्टिस तौबा मतमदा खितंग असोनबा लैबा तारगसु मयाम ngakpigani aduga ahenba अदैदी केलेरसु कमेंट अदुम पिबिरो आई हाइजनिंगे आइगी ओइना आइना परफेक्ट ओइजरे हाइजबदी नसदि कैरेक्टर सिदा आइना याम नुंगाइना तौगिब्रा हाइना आई खनजै याम नुंगाइजै हारिबि लासे प्रीमियर शो से हयें लालिबा सेप्टेम्बर 35 दा इम्पैक्ट टीवी दा अदुगा तोंगान तोंगान टीवी चैनल खरदा आई होय उत्सगनी अदुबु अरुनसु थंबिरी मसिदा तसेंगना हारिबि लासी मयाम मांग याम पाक्सन उत्किदबनिना दाइदा वीडियो कवरेज तोरगा उथोर खदबनिना दा असोय ngam खरसु दैरक पयाय असोय बाहायबा सिटी मयाम ngakpiu हाइबा वाफम सि थंबिरी शो अनि खक चटपदा अहान शो साना खरबा मतुंगदा अनि सुबा शो से लोइबा ngam दना कोविड-19 पैंडेमिक ने बर मोरका मदुगी अचिंगबा लेखिन बर मोरगा शो से मफुं फाना सानाबा ngam हाबे वाफम से याम पुनिंग नुसिनिंगाय नि तसेंगना दिलागे फंपाक्ता तो तोंगान तोंगान बा अर्ट प्लेटफॉर्म थबक तौजरिबा मयाम सिगी अवाबा even tongan फिल्म थबक सुरिबा मयाम से कोविड-19 पैंडेमिक ने पुनम वहाले याम थुना सुफाबो वइसनु आई ओजा रंजित थमजगे वहां से वहां दिना ते तसे ओजा रंजित का सानजरिंग बदनी ओजा रंजित मसिगी मतंग से लीला से ऑनलाइन द लुहोंग बसिगी मतंग द सोइदन माई पाकनी हाइना लीला से अखोइना सुम आर्ट की मरम द सुम येंगजबा मतम द तोंगान रस हाइतारे रस मयाम न पुजलगा सेम साइ हाइबा वाफम से मेखोइ ताजरे अदुपु तसे नमसिदा लीला द मयाम न पामनरिसि बाबूक सिंगना आयेंग मसल पामनरिसि कप्पा अमसुंग नोकपसि याम नुंगाइना मसिदा याम पेन कक्कदबो सिन खरा दुम यावनरे अदु पेन नोकप सिन खरा सु यावरंगनि हाइबि सालाइसे स्वाइदे ओजा इमोशनल थ्रिलिंग अमदि कॉमिक एलिमेंट्स गोइबा मता मता ओजाना समलमना मति थम्बिबा याबरा कमाइन तबियोजा आई खितंग थमजगे को अखोइसे मसिगे लीला से अखोइना फीजे आमना पामना तुरुरगा अखोइगे चानददना अखोइगे मतम अखोइगे कालेन गी फीने तुसिलुरगा इंदमदा योक्सिलक्तना लिटबदगी थुप्पेरगा उपु मनुंगदा ताबुदा थंगिबा फ्रुट के सब मानबजाने आइबदि लीलासे याम पामना पुथुकमिनगिबा खोइजे अदुदुगा थुपसिलगा थंगिबने अदुना करिगुम कांदसु फीमा अहनबमा थुप्पगा लैगिबनी काइजे कावबगासु हे यावरे अदा आइना ख्वाइ नुंगारिदि इम्पैक्ट टेलीविजन गुम्बा अखोइगे लमदम असिगे यामना मपांगन कनबा अमसुंग यामना करि हाइनि इंटेलेक्चुअल लेवल दा थबक यामना तौबिरिबा अदुसु करंबा मनुंग हुटनागी प्लेटफॉर्म दका ऑनलाइन दा लुहोंबा हारिबा अखोइना ताबु दा थंग्रबा यामना नुंसीबा इसी सिजिनजद्रिबा अहनबा फीगुमलबा लीला अमा सिंगथोरपगी नुंगाइबसे इम्पैक्ट टेलीविजन की मैनेजमेंट दा क्रेडिट से पिजगे मसिना मरम बोरकांदा इम्पैक्ट टेलीविजन की असिल अरांगना वखल फबा अदुना नसिगी मियामदा अखोइगी लीला उहनजगदोरे हाइबगी नुंगाइबसिदि करीदबु प्रमाण तौरनी आइगी आइना उच्चनिंगदना लीला हाइजमक्तबु उट्केना सेमिनेबा उट्केना सेमगा उट्पा यागिदबगी नुंगाइतबसिदि समना हारबदा इसेंगे सेंगना हारगदा यामना पामना लुहोंजगे हाइदुना अखोइगी थौरांगजबा नुपी अमा
imungdugi yumangba yaure hena matamong ge thokhibai nungaitabdo du sa mana khoje nungaitadana leiribane ado adu soidra September 19 soidra fi ahanba fi tupsalaga thangiba fi do soidra inba phangagani September 19 se miyam kaubiranu September 19 se corona virus na pandemic asina China piraba amasung mangam sandraba hainingba poktraba aikhui khunai miyamda atopa anova yamna afaba makhalgi akhoigi immune system ama akoi immune art form ama miyamda pijaba ngamjaba numit amani haduna akhoigidi pandemic manungda sumangni lagi afaba platform ama phangbagi nungaiba numitsu oiba 18 September ase ozagi do yes ado mute lai kare ozagi do ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯁꯦ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯊꯧꯅꯥ ꯐꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯊꯋꯥꯏ 19 ꯅꯤꯡꯁꯤꯡꯅꯔꯤꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤꯒꯤ ꯑꯐꯕ ꯄ꯭ꯂꯦꯠꯐꯣꯝ ꯐꯪꯕꯒꯤꯗꯃꯛꯇ ꯁꯦꯞꯇꯦꯝꯕꯔꯒꯤ 19ꯁꯦ ꯑꯇꯩꯃꯛꯅ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯄꯤꯁ ꯃꯦꯀꯔꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯥꯎꯕ ꯂꯩꯔꯔꯣꯏꯗꯕ ꯅꯨꯃꯤꯠ ꯑꯃꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯀꯞꯅꯤꯡꯕ ꯑꯃꯁꯨꯡ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃꯅꯦꯕ ꯂꯤꯂꯥꯒꯤꯗꯤ ꯃꯥꯒꯤ ꯈꯨꯠ ꯌꯦꯠ ꯑꯃꯁꯨꯡ ꯑꯣꯏ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯀꯞꯄ ꯑꯃꯁꯨꯡ ꯅꯣꯛꯄꯇꯅ ꯊꯜꯂꯕ ꯂꯤꯂꯥꯅꯤ ꯇꯨꯡꯗ ꯅꯤꯡꯉꯝꯕꯤꯍꯧꯔꯣꯏ ꯍꯥꯏꯗꯅꯀ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯁꯤꯇꯤ ꯇꯧꯅꯔꯤꯕꯅꯤꯗꯅ ꯂꯤꯂꯥ ꯍꯥꯏꯁꯤꯗꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯞꯅꯤꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯑꯀꯤꯕꯗ ꯀꯞꯅꯤꯡꯕ ꯑꯃ ꯂꯤꯂꯥ ꯑꯁꯦ ꯑꯩꯈꯣꯏꯒꯤ intellectual romantic play ꯑꯃꯅꯦꯕ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯒꯤ ꯂꯥꯛꯇ꯭ꯔꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯀꯔꯤꯒꯤꯗꯃꯛꯇ ꯂꯤꯂꯥ ꯑꯁꯤꯗ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯍꯥꯏꯕ ꯑꯃꯒ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯈꯛꯀꯤ ꯀꯝꯄꯦꯔꯤꯖꯟ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯁꯤꯒ ꯃꯥꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯠꯃꯤꯟꯅꯗꯨꯅ ꯃꯕꯥꯅꯤꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯃꯕꯥꯅꯤꯒꯤ ꯑꯦꯟꯇꯔꯄ꯭ꯔꯦꯅꯣꯔꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯛꯁꯤꯟꯅꯈꯤꯕ ꯑꯗꯨꯕꯨ ꯂꯨꯍꯣꯡꯗꯅ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯗꯅ ꯄꯨꯟꯁꯤꯃꯤꯟꯅꯔꯤꯕ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯗꯨꯗꯤ ꯐꯂꯥꯡ ꯃꯔꯤꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯤꯂꯟꯅ ꯀꯨꯝꯃꯤꯕꯅꯤ ꯃꯁꯤ ꯃꯤꯂꯟꯅ ꯀꯨꯝꯖꯔꯤꯕ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯀꯅꯤꯅ ꯉꯥꯏꯕꯗꯨ ꯁꯨꯡꯍꯟ ꯍꯜꯂꯛꯇꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯀꯦꯔꯦꯛꯇꯔꯗꯨꯅ ꯐꯥꯎꯔꯝꯒꯗꯕꯗꯨ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯤꯌꯨ ꯃꯁꯤꯒꯤ ꯏꯃꯣꯁꯟ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯛꯇꯅ ꯌꯥꯔꯣꯏ ꯁꯦꯞꯇꯦꯝꯕꯔꯒꯤ 18ꯗ ꯃꯤꯌꯥꯝꯅ ꯌꯦꯡꯉꯒ ꯈꯪꯕꯤꯒꯗꯧꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯕꯤꯌꯣꯕ ꯃꯁꯤꯒꯤ ꯏꯃꯣꯁꯟ ꯑꯁꯦ ꯑꯉꯛꯄ ꯐꯪꯕ ꯏꯃꯣꯁꯟ ꯑꯃꯅꯦꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯊꯦꯡꯕ ꯘꯥꯔꯤꯒꯤ ꯀꯇꯥꯅ ꯇꯦꯛ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯣꯡꯒꯤ ꯀꯣꯂꯤꯡ ꯕꯦꯜꯗ ꯃꯈꯣꯜ ꯑꯃꯇꯪ ꯇꯥꯍꯜꯂꯛꯄ꯭ꯔꯥ ꯉꯥꯏꯖꯈꯤꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥ ꯑꯗꯨꯗ ꯐꯃꯨꯡꯗ ꯆꯦꯠꯅ ꯐꯥꯎꯕ ꯍꯤꯞꯊꯗꯅ ꯃꯄꯨꯔꯣꯏꯕꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯉꯥꯏꯖꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯂꯤꯡ ꯕꯦꯜ ꯁꯨꯡꯇꯧ ꯇꯧꯔꯛꯇꯅ ꯅꯣꯡꯉꯥꯟꯈꯤꯕ ꯑꯁꯤꯕꯨ ꯏꯃꯣꯁꯟ ꯑꯣꯏꯔꯣꯏꯗꯕ꯭ꯔꯥ ꯃꯁꯤꯅꯤ ꯑꯣꯟꯂꯥꯏꯟ ꯂꯨꯍꯣꯡꯕꯒꯤ ꯃꯍꯥꯎ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯉꯁꯥꯏꯒꯤ ꯃꯊꯧꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯁꯥꯒꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯐꯥꯎꯕꯗ ꯗꯦꯕ ꯀꯔꯃ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯥꯎꯕꯗ ꯑꯣꯐꯤꯁꯇ ꯐꯝꯅ ꯇꯧꯕꯒꯤ ꯀꯜꯆꯔ ꯑꯃꯈꯛꯅ ꯎꯠꯂꯛꯄ ꯃꯇꯝꯗ ꯂꯤꯂꯥ ꯑꯁꯤꯒꯤ ꯌꯥꯎꯔꯤꯕ ꯀꯦꯔꯦꯛꯇꯔ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯗ ꯀꯪꯂꯩ ꯀꯤꯌꯥꯔ ꯁꯦꯟꯇꯔ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ MLM ꯍꯥꯏꯕ ꯇꯥꯏ ꯃꯜꯇꯤ ꯂꯦꯚꯦꯂꯤꯡ ꯃꯥꯔꯀꯦꯇꯤꯡ ꯑꯣꯏꯔꯤꯕ ꯃꯁꯤ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ MLMꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯄꯨꯟꯁꯤꯜꯂꯔꯒ ꯃꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯒ ꯑꯩꯈꯣꯏꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯒ ꯑꯩꯈꯣꯏꯒꯤ ꯂꯝꯂꯦꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄ꯭ꯔꯗꯛꯇꯤꯚꯤꯇꯤ ꯁꯥꯏꯠ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯊꯧ ꯌꯥꯝꯅ ꯆꯤꯟꯕꯁꯤꯡꯗꯨꯒꯤ ꯍꯥꯏꯕꯗꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯂꯥ ꯏꯁꯩ ꯁꯛꯅ ꯁꯣꯝꯗ ꯑꯣꯐꯤꯁꯀꯤ ꯁꯥꯏꯟ ꯇꯧꯔꯤꯕꯅꯦꯕ ꯑꯗꯒꯤꯗꯤ ꯄꯣꯠꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯕꯣꯔꯗꯨꯒꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯌꯨꯇꯨꯕꯇ ꯃꯥꯒꯤ ꯂꯤꯡꯗꯨꯗ ꯆꯪꯕꯤꯔꯣ ꯑꯗꯨꯗ ꯃꯥ ꯒꯨꯒꯜ ꯄꯦꯗ ꯀꯥꯞꯄꯤꯔꯁꯨ ꯌꯥꯅꯤ ꯀꯥꯏꯕꯅꯆꯤꯡꯕ ꯑꯣꯟꯊꯣꯛꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯃꯤꯡꯗ ꯆꯠꯊꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯆꯨꯋꯦꯜꯒ ꯌꯥꯝꯅ ꯁꯝꯅꯗꯕ ꯃꯥꯟꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯑꯗꯨꯅ ꯂꯤꯂꯥ ꯑꯁꯦ ꯇꯁꯦꯡꯅ ꯏꯟꯐꯣꯔꯇꯦꯟꯃꯦꯟ ꯍꯥꯏꯕ ꯌꯥꯏ
ꯃꯔꯝꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯅꯤꯈꯛ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏ ꯇꯦꯛꯅꯣꯂꯣꯖꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯔꯣ ꯃꯦꯇꯔꯤꯌꯦꯜ ꯑꯁꯤꯒ ꯀꯣꯂꯥꯕꯔꯦꯠ ꯇꯧꯔꯒ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ GDP ꯍꯦꯟꯒꯠꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯑꯁꯦ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ ꯂꯥꯈ ꯑꯃꯅ ꯍꯤꯡꯕ ꯌꯥꯔꯛꯑꯔꯣꯏ ꯑꯩꯈꯣꯏ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯡꯁꯤꯗ ꯍꯣꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯆꯧꯀꯤꯗꯥꯔ ꯐꯥꯎꯒꯤ ꯊꯥꯛꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯒꯤ ꯇꯣꯂꯣꯞ ꯐꯪꯉꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯦ ꯁꯦꯝꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯥꯜꯀꯨꯂꯦꯇꯤቭ ꯑꯣꯏꯕ ꯌꯥꯝꯅ ꯗꯥꯏꯃꯦꯟꯁꯟ ꯑꯃꯗ ꯆꯪꯁꯤꯟꯕꯅꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯤꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯇꯩꯃ ꯇꯥꯇꯣꯟ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯧ ꯐꯠꯇꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯡꯁꯤꯅꯗꯕꯒꯤ ꯍꯤꯡꯒꯣꯜ ꯌꯦꯟꯅꯕꯒꯤ ꯑꯁꯤꯒꯨꯝꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯝꯕ ꯋꯥꯔꯤ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯖꯣꯔ 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 ꯂꯤꯕꯗ ꯌꯥꯒꯗꯧꯕꯗꯣ ꯃꯁꯤꯗꯤ ꯈꯔ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯂꯦꯚꯦꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯏꯀꯣ ꯑꯦꯄ꯭ꯔꯣꯆ ꯍꯥꯏꯕ ꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯃꯁꯣꯝꯗ ꯆꯪꯁꯤꯜꯂꯒ ꯁꯦꯝꯕ ꯋꯥꯔꯤꯒꯤ ꯃꯑꯣꯡ ꯑꯣꯏꯕꯅꯤꯅ ꯁꯦꯞꯇꯦꯝꯕꯔ 19ꯁꯤꯗ ꯂꯤꯂꯥꯅ ꯂꯤꯕ ꯋꯥꯔꯤꯁꯤꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯗꯧꯔꯤꯕ ꯃꯔꯝ ꯑꯗꯨꯅ ꯏꯝꯄꯦꯛ ꯇꯦꯂꯤꯚꯤꯖꯟꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯦ ꯑꯃꯨꯛꯇꯪ ꯆꯪꯕꯤꯌꯣꯕ ꯁꯦꯞꯇꯦꯝꯕꯔ 19ꯁꯦ ꯃꯁꯤꯗ ꯑꯣꯟꯂꯥꯏꯟꯗ ꯂꯨꯍꯣꯡꯕ ꯍꯥꯏꯔꯤꯕ ꯄꯦꯟꯗꯥꯃꯤꯛ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯃꯇꯝꯒꯤ ꯏꯆꯦꯜꯒ ꯁꯥꯒꯣꯟꯅꯅ ꯁꯦꯝꯖꯈꯤꯕ ꯂꯤꯂꯥ ꯑꯁꯦ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯅꯕ ꯇꯧꯕꯤꯔꯤ ꯃꯁꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯐꯤꯗꯕꯦꯛ ꯄꯤꯕꯤꯔꯛꯎ ꯀꯣꯟꯅꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯑꯣꯃꯤꯁꯟ ꯁꯕꯃꯤꯁꯟꯁꯦ ꯏꯝꯄꯦꯛꯀꯤ ꯈꯨꯠꯊꯥꯡꯗ ꯑꯅꯗꯔ ꯄ꯭ꯔꯤꯃꯤꯌꯥꯔ ꯑꯃꯗ ꯑꯩꯈꯣꯏ ꯁꯦꯝꯖꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯊꯝꯖꯒꯦ ꯑꯗꯨꯗ ꯑꯣꯖꯥꯁꯦ ꯑꯩꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯌꯥꯝꯕꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯟꯇꯣꯁꯅ ꯀꯣꯃꯤꯛꯀꯤ ꯑꯣꯏꯕ ꯔꯣꯜꯁꯤ ꯁꯣꯏꯗꯅ ꯂꯧꯔꯝꯒꯅꯤꯅ ꯊꯥꯖꯩ ꯁ꯭ꯋꯥꯏꯁꯤꯗ ꯁꯟꯇꯣꯁꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯟꯇꯣꯁ ꯃꯁꯥꯃꯛ ꯉꯁꯤꯁꯤ ꯇꯁꯦꯡꯅ ꯑꯣꯟꯂꯥꯏꯟꯗ ꯃꯅꯨꯡ ꯍꯨꯜꯂꯝꯗ꯭ꯔꯒꯗꯤ ꯁꯟꯇꯣꯁ ꯃꯁꯥꯃꯛ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯟꯇꯣꯁꯀꯤ ꯅꯨꯡꯉꯥꯏ ꯀꯣꯃꯤꯛ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇꯥꯕ ꯐꯪꯉꯀꯥꯟꯗ ꯑꯌꯦꯡꯕ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯗ ꯁꯟꯇꯣꯁ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯥꯎꯕ ꯐꯪꯗꯕꯅꯤ나 ꯁꯟꯇꯣꯁꯀꯤ ꯗꯥꯏꯂꯣग ꯍꯥꯏꯒ ꯇꯥꯔꯦ ꯌꯥꯝꯅ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯗꯥꯏꯂꯣग ꯈꯔ ꯑꯣꯖꯥꯗ ꯁꯦꯝꯕꯤꯕ ꯈꯔ ꯂꯩꯔꯒꯗꯤ ꯁꯟꯇꯣꯁꯅ ꯍꯥꯏꯕꯗ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯑꯃꯅꯤꯗꯪ ꯑꯣꯖꯥ ꯄꯟꯕꯤꯔꯝꯃꯣ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅꯕ ꯑꯣꯖꯥ ꯁꯥꯟꯇꯣꯁꯀꯤ ꯀꯦꯔꯦꯛꯇꯔꯁꯤꯗ ꯑꯩꯅ ꯊꯝꯖꯕꯁꯤ ꯁꯥꯟꯇꯣꯁꯀꯤ मागी लाइफ से मागी वांगांग हाइगद्रा मागी पुंसिगी डिसिप्लिन अमखक सेमेबा मरमदि मी खुदिंग मक्से माना आई लव यू हाइबसिने yes आई लव यू हाइबसिदगी हेनबा डिसिप्लिन जे मंगोंदा लेतेना लोवेब मरमदि अखोइना मी उ मतमदा गुड मॉर्निंग गुड नाइट अदगी गुड डे काइना समाय हाइबसे सिगी मोहता मादी आई लव यू हाइबसि सिन जयब आई लव यू हाइबसिन रुबसिगी अवाबसिनेबा कॉमिक ओहेलिस मासे आई लव यू हाइबा लोन सिना माना हाइरिबदी मिपुंग खुदिंग मक्से नुंसी आइना नंगु नुंसी जय हाइबा वाहि सिदगी हेनबा डिसिप्लिन जिबु लैहिगद्रा मरमतुना मी खुदिंग मक्से अमनसु आइना नंगु नुंसी हाइदना नुंसी हेबा वाहि दुगा लोइना मखुतसे खुबांग चांग्यो तरा से लोनरगा मीबु वेलकम तौबा तारगदी मी मसेनगी मरक्ता लैरिबा कन्फ्लिक्ट अमदी नुंगाइनदबसे लैरोइना खंजबा मिसक अमनेबा सांतोसकी कैरेक्टर जे अदुबु लूरिबदी माना नुपादा नत्रगना अहंदा नत्रगना अंगांगदा अतोपा मागी जेंडरदा आई लव यू हाइरुबदी वांग लैतबा याय मसक मतौ फजग्रबा नुपी अनि लाकमा तमदा अमदसु आई लव यू हाइजिलुरगदी नुपी अनि दुना मंगोंदा उगदुरिबा एंग अमसु मागी लाइफ थेनगदबा समस्या से सेप्टेम्बर 35 येंद्रदी खंगोय ओके तसेना आई लव यू संतोष हाइदोनी आई लव यू हाइरो बदर बरोबर काइथरक मयामदुनी लोय याम मतम से टेंशन लय आई लोयसलकपसिदा राउंड अममतंग आई तमजरंगे अरुण ब थमजगे अरुण ngsaida yam thrilling oi bai tare dialogue sing lilasita yamna emotional dialogue poiro to yamna mayamda message ama pibe ab dialogue khar soidari yaro ni khali ken takna dialogue amani dang tobira mo mayam su yeng mayam su nungai na mo gidamakta ana yam dik kuira call ran pandemic lai yirde nupi siga ma luhong matungda nupi sina ingona phone tawpane aduga ai maga thengnare aduda मागी नुपासिना हाइरिबा एनवायरनमेंट ऑफिसर सिगा सुमाइना आई नुपी सिगा सुमाइ खन्नरे ओके मतासिदा आई केनता अरुण प्लीज सीरियल सोइन नुपी सी आई मिलन ओरेंगोनी थाजै सुमब्रा अदो इतारगदि मिलन नमसुंग अरुण गी औ ओथुंग ओइबा डायलॉग तो अमतंग तामिनरगा ngasi si manu hunagi si mafung phagani kale dai da मिलन गी सु थोपीरगा मिलन नमसुंग अरुण गी अदुंग ला औ ओथुंग ओइबा डायलॉग तो मति नं थाबिरम मागी से ट्रेजेडिक ओइबा पोलम दोइना लानी
ꯍꯥꯏꯗꯤ ꯑꯦꯗꯖꯁꯃꯦꯟꯗꯣ ꯀꯩꯅꯣꯁꯨ ꯍꯦꯅꯔꯤꯁꯨ ꯌꯥꯎꯔꯤꯕ Okay. ꯑꯗꯨꯅ Okay, adudi separate oina haitare adudi Arungi oiba thambiro adudi. ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯥꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯅꯨꯄꯥꯁꯤꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯔꯤꯉꯩꯁꯤꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯉꯥꯡꯉꯦ ꯍꯦꯅꯔꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯗꯀꯣ ꯅꯪꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯤꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯅꯪꯗꯤ ꯅꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯤꯅꯤ ꯅꯪꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯖꯗꯒꯤ ꯀꯥꯏꯊꯔꯛꯂꯕ ꯅꯨꯡꯁꯤꯕꯗꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯏꯆꯦꯜꯂꯛꯈꯤꯕꯅꯤ ꯅꯔꯤꯟ ꯂꯪꯂꯥ ꯑꯝꯇ ꯆꯥꯎꯕ ꯅꯪꯅ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯄꯨꯗꯨ ꯆꯠꯈꯤꯕꯗ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ Thank you very much. Yamna soidana mai pakadaba mai pakana habegi kha asadu lakoi uzai. 18 impact ꯗꯤꯒꯤ ꯐꯝꯄꯥꯛꯁꯤꯗ ꯌꯦꯡꯕꯤꯌꯣ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯑꯣꯏꯅ ꯑꯔꯨꯟꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯝꯄꯦꯛ ꯇꯤꯚꯤꯗ ꯗꯦꯠ 18 ꯌꯦꯡꯕꯤꯌꯨ ꯑꯩ ꯂꯥꯁꯂꯤ ꯑꯩ Okay, date 18 da soidana Arun gedungnaba yamna thrilling oiba yamna thokna phabagi gedungnaba dialogue mayam acting mayam u phangani soidana ai loisalapagi milandagi chance am lojage milanna karamba mayamda message pibe ab dialogue sing soidana yaubegane khali adu mayamda tentakna hena mayamgi puni singchen boina tentakna thambirama milan. Hoi, exact. Nang ay luhongne ko. Nangi technology na mahusada ahongba kaya mapiri. Maduga manana ay hipuning wakal suhongki. Nungda, uda, sakamda, lapoy sanggum katliba. Duk thamay thayriba do wakal nungay na bani. Lahay dun lapoy sanggum do sadi. Online da luhong bahay basibu mintolo kak phang na bara. Photo da lay huknabana isa phangba yagadra ikaiba thadokla hangibani minung sileitrabadi taibong paleramgadra nangna tanariba matamduna nangbu thadokduna chatkigani nangi wari libi hungnaba sada nauda thamlamdrabadi nangi khonguldi mutki asigumlu wakhal asidi phajaba visual setkani khangdraba phajaba mayum sagani khangdraba lamlakki sa uchekta phawlaite si haijaragla sinjarage Yam nungai sei milan gi dialogue si yam nai khoina so simpa pujabada minung si have si technology na semba yabra have si su yam na fajaba thrilling oiba tung dialogue amani khoina simpa sinjare artificial amsung natural ani gi barakta yena riba mayam si punna mag takalakanda karina hena mai pakatage artificial sida natural sin namtharaga sakhi mata da mi bi khunai si kai doba yagadage have the netu tongan wakalo di method di puthori mayam di covid-19 ya tung la SOP si ngana mo hona bata amaga social distancing tawna mo hona rakpa simo mayam joroga no moyoi ba tawdaba yada ba ithosing di pangthok taba yada ba duna online have si handigi leiram ba mo raga su hojak ni hena use tor pasin rakpa pick the piwa ngang digi horga so officer sing even thong sangaba yum sangaba na singba to tonga government ko program da su online ki khutang da tawna rakpa aduna lila su online khutang da heng September 9 pa do kadori bani to utkadori lazo online da luhongba luhongi bisi online luhongba to masi oi thokpa yagadra haibaduni changinga moina yam phajana putore ozara jit loisana pusida ozara jitagi as a script writer oina minute amakhagi matamda mayamda thrill tawya ba tongan ba masal mayamda mahaw mayam yaro posi mayamda karmaina hena angakpa mahaw ama gula saringai da karigumba magi mahaw ma pibe yabagi mongda ozara jit dialogue masa antang thambira mo dialogue haiti ozara jit la to kumtraga so la dugi madu popi re ibadina apopo mo la sia popo ina ozara jit ki oiba wafum thambira mo. Thank you. Tientang na Karigumba matamda nak Abir Khan gi maming ta khabra hai ta di hai yung awudu karai di tar dage lila di yeng dana dana police tu na mu hai adu ko samane adom online de luhong bai ru lila si nungai bra ina hang ev adu ai adu di nungai ti har ko ye karai de gi nungai ra de ge ba impact ti version gi tang tara ni pan yo ju yo dringai na hai na hai jara ga ya khurun jari yam nungai sei basi bang nani ozara jina phajabali la mayam da khudol tambiduna samas society si pu humduna mi gi thamoi bu sumhala laka da tonga mahaw ma piwa awa ba nungai ba kappa nungai ba mayam ma haw ambir kanda lage phampa thakta tonga artist sing tasil khomjil laga magi sana ba character sing hapsil laga da hena masak thokpa sumthangi masudana maram orkanda miyam da mangalam piba ngam oirasano adga laliba September 3 miyam kaubiragano yebiriba khudibang su hariba September 3 Saturday nimitsida 7 pm numidangi pung 3 aduga
repeat telecast oida numidangi pung tara amati mathangi nonganba September 18 gi nungthili pung 3 da re telecast amuk tawdama hariba online da luhongba hariba lila sigi aduna premier show sugoi hena oba famiri yam thagasari ngasigi online da luhongba hariba lila sigi premier show utringi gi mango na sigi promotional oiba aduna ba manu hutpi thorom sida khana ne yawbiri boza lila sigi online da luhongba hariba lila sigi ai ba thado hena no sakhang da boza Ranjit Ningthouja amadi lila gi lila roi Lila si Janglin Saruk Oibiribi Oza Yumnam Arun Artiste Peacemaker Artist Association amadi nupi gi sakam lang liba Yumnam Milan Artist Peacemaker Artist Association ahumpu ngasi online gi khutang da online da luhong basiki hari promotional adung laba Manung pasta yaubi bagi da mangta guest ahumpu Manung nagi maketi thagasari loinana Mayam miing tabi yo mukasan hanajari 18 September tangjina mi se premiere show numidang pung taeta suko chena utkadaron landu ba online dan luhongba hai basigi online da banu hun pasiki thorom singa sigi mani di matang sa tin zari me am pono pu aroi boina kurum zari